ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯦ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯁꯤ ꯍꯪꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯅ ꯁꯨꯗꯕꯤꯗ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯣꯡ ꯁꯥꯗꯕꯤꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯑꯁꯝ ꯗꯦꯕꯦꯟꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯖꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯒꯤ ꯃꯈꯥꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯌꯥꯗꯕꯤꯗ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯊꯨꯕꯗ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯁꯥꯏꯂꯦꯟꯗ ꯄꯤꯁꯇ ꯑꯣꯏꯕꯤꯔꯒ ꯂꯩꯕꯤꯕꯗꯣ ꯃꯗꯨ ꯑꯐꯕ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯊꯨꯕꯗ ꯄ꯭ꯔꯖꯥꯒꯤ ꯁꯨꯝꯕ ꯃꯥꯡ ꯇꯥꯛꯏꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔ ꯑꯊꯨꯕꯗ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯦꯕ꯭ꯔꯤꯋꯥꯟ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯗꯦꯠ 13 ꯖꯅꯋꯥꯔꯤ 2026ꯇ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯏꯕꯝ ꯇꯨ ꯁꯦꯡꯃꯥꯏꯖꯤꯡ ꯍꯪꯒꯨꯟ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯅ ꯂꯩꯕ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯔꯤꯄꯤꯌꯥꯔꯤꯡ ꯃꯦꯟꯇꯦꯅꯦꯟꯁ ꯏꯁꯄꯤꯁꯦꯜ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯄꯩꯁꯥꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯣꯜ ꯄꯣꯠ ꯑꯃꯐꯥꯎ ꯃꯦꯜꯂꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯇꯨꯃꯦꯡ ꯏꯝꯐꯥꯜ ꯑꯜꯂꯦꯗꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯒꯤ ꯀꯪꯀ꯭ꯔꯤꯠ ꯋꯥꯛꯇꯤ ꯂꯣꯏꯔꯒ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯑꯃꯐꯥꯎ ꯇꯧꯗꯕ ꯄꯩꯁꯥꯗꯤ ꯃꯦꯛꯁꯤꯃꯝ ꯑꯦꯃꯥꯎꯟ 2022ꯗ ꯁꯥꯕ ꯊꯣꯡꯅꯤ ꯋꯥꯛ ꯑꯣꯔꯗꯔꯅꯤ ꯑꯗꯨ 26 ꯌꯧꯔ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯄꯩꯁꯥꯗꯤ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯕ ꯊꯣꯡ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯉꯟ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯝ ꯄꯤओꯒꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯁꯥꯃꯛꯅ ꯊꯤꯗꯣꯛꯆꯕꯗ ꯃꯁꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯃꯁꯤꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏ ꯊꯣꯛꯂꯛꯈꯤ ꯃꯁꯤꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯝꯕꯁꯤ ꯑꯣꯏꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯦꯁꯣꯔꯤ ꯊꯥꯡꯖꯝꯕꯅ ꯃꯦꯗꯥꯝ ꯑꯃꯅ ꯑꯣꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯅ ꯇꯦꯝꯕ ꯈꯨꯔꯥꯏꯖꯝꯕꯅ ꯑꯃꯅ ꯑꯣꯏꯕꯤꯔꯝꯃꯤ ꯑꯗꯣ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯒ ꯑꯩ ꯑꯍꯥꯟꯕꯗ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯒ ꯁꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔ ꯁꯤꯒ ꯃꯦꯗꯥꯝ ꯒꯥꯏꯅꯦꯁꯣꯔꯤ ꯊꯥꯡꯖꯝꯁꯤꯒ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯅꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯗꯦꯠ 20 ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯐꯥꯎ ꯉꯥꯏꯖꯩ ꯗꯦꯠ 20 ꯍꯧꯖꯤꯛ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯦꯗꯥꯝꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯇꯒ ꯃꯇꯝ ꯄꯤꯕꯤꯌꯨ ꯁꯣꯏꯗꯅ ꯊꯕꯛꯁꯤ ꯇꯧꯍꯜꯂꯒꯦꯅ ꯍꯥꯏꯔꯛꯏ ꯃꯁꯤꯁꯨ ꯃꯌꯥꯝ ꯑꯩ ꯉꯥꯏꯖꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯑꯩꯅ ꯗꯦꯠ 20ꯒꯤ ꯃꯃꯥꯡ 18ꯗ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯗ ꯀꯣꯜ ꯇꯧꯖꯩ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯅꯁꯨ ꯑꯊꯨꯕꯗ ꯃꯗꯨ ꯑꯩ ꯃꯤꯠꯌꯦꯡ ꯆꯪꯉꯒꯦꯅ ꯍꯥꯏꯕꯛꯄ ꯀꯃꯤꯠꯃꯦꯟ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯠ 20 ꯐꯥꯎꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯤꯄ꯭ꯂꯥꯏ ꯑꯃꯐꯥꯎ ꯇꯧꯔꯛꯇ꯭ꯔꯦ ꯁꯤꯅꯤ ꯍꯧꯖꯤक ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯇꯨ ꯁꯦꯡꯃꯥꯏꯖꯤꯡ ꯍꯪꯒꯨꯟ ꯐꯥꯎꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨꯒ ꯊꯣꯡ ꯑꯅꯤ ꯁꯥꯈ꯭ꯔꯤꯕ ꯊꯣꯡ ꯂꯩꯔꯤꯕ ꯊꯣꯡ ꯑꯅꯤꯁꯤꯒꯤ ꯁꯥꯈ꯭ꯔꯤꯕ ꯄꯥꯔꯠ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯨꯐꯁꯨ ꯑꯩꯉꯣꯟꯗ ꯂꯩꯖꯩꯀꯣ ꯊꯣꯡ ꯑꯅꯤꯁꯤꯗ ꯍꯥꯞꯀꯗꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯅꯤ ꯃꯌꯥꯝ ꯁꯥꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯃꯈꯣꯏꯁꯤ ꯃꯅꯥꯁꯨ ꯌꯥꯝ ꯀꯜꯂꯦꯕ ꯊꯕꯛꯁꯤ ꯄꯩꯁా ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯨꯔꯝꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦꯁꯤ ꯑꯣꯄꯟꯂꯤ ꯈꯪꯉꯕ ꯐꯣꯡꯅ प्रजाꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯍꯨꯔꯥꯜꯂꯕ ꯑꯗꯨꯗ ꯐꯥꯔꯕꯗꯨꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯅꯕ ꯇꯥꯔꯦꯅ ꯇꯧꯍꯧꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯗꯤꯂꯦ ꯇꯧꯗꯅ ꯂꯩꯔꯗꯤ ꯅꯈꯣꯏꯒꯤ ꯃꯊꯪ ꯅꯈꯣꯏꯒꯤ ꯂꯣꯏꯅ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯊꯣꯡꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ PS ꯑꯙꯥꯏ ꯐꯥꯎꯃꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯒꯤ ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯅꯤꯀꯣ PS ꯑꯗꯥꯏ ꯍꯥꯏꯁꯦ ꯃꯥꯅꯅꯤ 4 crore ꯁꯝꯊꯤꯡ ꯇꯥꯕ ꯊꯣꯡ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯑꯁꯤ ꯁꯥꯔꯝꯗꯅ ꯊꯝꯃꯝꯃꯤꯁꯤ PS ꯍꯧꯖꯤꯛꯀꯤꯗꯣ ꯐꯥꯎꯃꯩ ꯑꯙꯥꯏ ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯨꯛꯇꯤꯗꯒꯤꯅꯦꯕ ꯃꯍꯥꯛꯅꯅꯤ ꯃꯍꯥꯛꯀꯤꯁꯨ ꯑꯩꯅ ꯂꯤꯈꯨꯟ ꯊꯤꯖꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯁꯥꯟꯅꯅꯤ ꯀꯥꯏꯅ ꯌꯥꯝ ꯃꯅꯥ ꯀꯥꯛꯄ ꯃꯤꯅꯦꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯊꯛꯇ लीगेल करी इवन DC गा तानारगरा गवर्नर फो यौबा याब्रा मसीबुदी कंपलसरी तौरनिको ओनली 3 days सिफौदी प्रजा म्यामदा आइना थमजनिंगबदी मसी मियोइबे मिनुंगसी यंगागा अखोय 3 days फौसीदी खांगमिनारसी मरक्ता अखोयगी कैदौबसे मखा ताबदुदी करी म्यामना खोंजंग चंगसनजिगे करी तौसिगे हाबदो एनी दा ऐसा याजरे रेडी नी हाबसी आइगी इरेचा अमदि आइगी खुंगंग आइगी केंद्रदा लैरिबा प्रजा पुमनमक्ता थमजरी अदुगा अखोयगी सिदा लैसाबी
ꯊꯤꯀꯥꯗꯥꯔ ꯂꯩꯁꯥꯕꯤ ꯊꯤꯀꯥꯗꯥꯔ ꯂꯩꯁꯥꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯌꯥꯝ ꯅꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯗꯩ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯗꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯄꯥꯎ ꯆꯦ ꯀꯌꯥꯗ ꯇꯤꯚꯤꯗ ꯌꯥꯎꯔꯛꯑꯕ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯁꯥꯏꯂꯦꯟ ꯑꯣꯏꯕꯤꯈꯤꯕꯁꯦ ꯃꯁꯤ ꯑꯃꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯖꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯌꯥꯗꯕꯗ ꯊꯣꯡꯒꯤ ꯑꯣꯏꯁꯅꯨ ꯑꯃꯒꯤ ꯑꯣꯏꯁꯅꯨ ꯄ꯭ꯔꯖꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯅꯍꯥꯛꯅ ꯌꯥꯗꯕꯤꯗ ꯀꯝꯗꯧꯅ 2022ꯗ ꯁꯥꯈꯤꯕ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯣꯏꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯁꯝ ꯗꯦꯕꯦꯟ ꯅꯍꯥꯛꯅꯁꯨ ꯃꯁꯤ ꯑꯃꯇꯪ ꯔꯤꯃꯥꯏꯟ ꯇꯧꯕꯤꯌꯣꯕ ꯂꯝꯕꯤꯒꯤ ꯄꯩꯁꯥꯁꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯏꯁꯄꯤꯁꯦꯜ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯄꯩꯁꯥꯁꯤ ꯀꯣꯏꯂꯥꯁ ꯑꯃꯐꯥꯎ ꯍꯣꯜ ꯄꯣꯠ ꯑꯃꯐꯥꯎ ꯃꯦꯜꯂꯝꯗꯕꯤꯗ ꯄꯩꯁꯥ ꯂꯧꯊꯣꯛꯏꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤ ꯃꯁꯤ ꯑꯃꯇꯪ ꯑꯩ ꯍꯪꯖꯅꯤꯡꯉꯦꯕ